citizen for the system. Highest crime since she told me. I could government share total failure. Government share Tabakan Tobangandre. Government share Hogat Rabanina. I quay Prazamana, government share Hogolu, Haidana, Aquina, Pana Haibeda, government ship Adre, Aduga, central government shoe, Atoba, Aquida neglect Todana, later. Aduna, ekhoi ma'am. Asida ekhoi amana so ekhoi ma'am pullaga thenaba ma'am pullaga thenaba yaroi. Punna ba lambi leite. Government na thabuk tawgadabni. Ekhoi ge anaba sigadawraba mi anaba operation tawbache doctor dana tawgadabni. Doctor ga nurse na mateng kanga. Masida ekhoi ge anaba ge yumbu duna natraga thangnaba mi duna phawne ai yawgena kati paigena habi yaroi. Doctor na operation tawbugumna ado high court amasung civil court ta ukilna case lepagumna tawjagadabani prajana tawgadabnate aduna government of manipurna makeup thoga karimba tawdragadi to government che topana phare aduga government chibu sogaliba yariba mla yankai opposition yauna moju sogalimni government na bu hairati tawni hairini danako aduga mena tawraktabasida dum sogatana leiribasingche pulapna to haidana miyamna iho oman tawgachume yona itingi taipta iho oma aisi inchin manate akhoi ge government leitarbadi akhoi na kuki ga mete ga chom hana ga akhoi chu langpham na changa ga tongnaraga tawgadab nate ba potudi kuki ga akhoi ga yakna ba nate ba sarkar pairi ba kangbu Manipur gi government aduga central government double engineer na hairiba asi mathau tohonabagi damukta ekhoi gi sarkar chine yaragadi tawro yandragadi ekhoi gi sarkar se uthairerga ekhoi gi sarkar lehendraga ekhoi da apan bahadal lamu oripche ekhoi sarkar leibana ne ba mam center da direct hairubada ai noi sarkar leiri judi haige damne sarkar se pura toksa bama natraga mayam changdana lokthokpa ama MLA yankai che aduga Delhi da hupchinba Delhi chalo aidra mi lakh ma pujinba ani pujinba madugi damta mayam pundana pacha khaidana gari putoktana amoto aduda pungedami adanta na yo pullaga thana to chekarai thana deino temene sarna koi punmena chekarai pundoino pullage na mayam chalo kana punbam leiramdare se kanogi congress ki ibobina koi sa ayuki press conference ta tare koi pullaga koi redi leiri adu redi leibudo samda punna na mapham leiramdare maramaduna koi punga darne hakche kana dare sarkar thabuk to namdraga sarkar to adu mayam changdana United gi hogum tar sarkar si uthai rega central government da akhoi mena mibu otaba apaba khunai ma hanigi tangdu laita ba Bharat Basi ama oinana ba Manipuri jati kunthra ga manga se yungsi chanan leibangam ba adung mupot ama oinana ba ko hona mena si haidana aina madugi being a senior citizen law abiding citizen moina mayamda apply tawningi aduga hojiki mangri ba nupi ohum angang ohum se asi adugumba militant babu singnasu militant singnasu kulai bible amen to ba singnasu noigi tungi damukta khalleraga minungsi galoina na nupi angang da lan tagano ngameraga central security forces ta state security forces ta tawno aduga amaramda central security forces singna narang nahan mikap thorakpa CRPF amasung atay loina bumaya state force yawe asina kulai pairaba thamkhiba saying chaba terrorist ki act toba aduga organized crime chathariba aina yadaba mayam chathariba minungsi khangdaba mayam do maduna michamde attack torapa danoina ngakhoktana maitara taramathoi November thagi tang taramathoi da kuki lamento henba taramathoi hatpa aduga pha chu taramathoi mi chu taramathoi aduga security central forces mayam chu taramathoi rom henbra aduna tawre harga
ꯑꯁꯤꯒꯨꯝꯕ ꯍꯥꯠꯂꯤꯕꯁꯦ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕ ꯑꯁꯦ ꯂꯧꯊꯣꯛꯄꯁꯦ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗꯨꯒꯤ ꯋꯥꯅꯤꯀꯣ ꯀꯨꯀꯤ ꯃꯤꯆꯝꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯁꯤꯡ ꯑꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯤ CRPFꯇ ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯑꯗꯨꯝꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯦ ꯍꯥꯠꯂꯤꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯗꯨ ꯋꯦꯜꯀꯝ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯅꯥ ꯄꯤꯒꯗꯕꯅꯤ ꯃꯗꯣ ꯍꯥꯟꯅꯁꯨ ꯇꯧꯒꯗꯕꯅꯦꯕ ꯍꯥꯟꯅ ꯊꯥ 19ꯁꯦ ꯃꯣꯏꯁꯨ ꯇꯨꯝꯗꯅ ꯂꯩꯕꯗꯨꯒꯤ ꯁꯥꯎꯅꯤꯡꯕꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯦꯀꯞ ꯊꯣꯛꯑꯦ ꯑꯗꯨꯅ CRPFꯅ ꯇꯧꯕꯗꯧꯅ BSFꯅ ꯇꯧꯕꯗꯧꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯇꯧꯕꯗꯧꯅ ꯑꯇꯩ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯈꯪꯗꯦ ꯍꯦꯛ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯦꯁꯀ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯍꯥꯠꯂꯤꯕ ꯑꯗꯨꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯦ ꯑꯁꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤꯃ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯕ